ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯁꯤ ꯑꯗꯨꯒ ꯐꯅꯤ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ꯫ ꯈꯪꯗꯦ ꯇꯥꯃꯣ ꯐꯖꯕꯁꯤꯃꯗꯤ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯦꯅ ꯑꯩꯅ ꯂꯧꯖꯩ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯌꯥꯖꯩ ꯊꯥꯖꯖꯩ ꯑꯗꯣ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯗꯨꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯊꯥꯖꯖꯩ꯫ मानी फजबसी मांग पोंते अहल होइगेरा टाइटानिक के हनुबिदु फजदे हारु या पोंतेबा अदुम फजरीनी। चलिए शुरू करते हैं। ꯃꯆꯤꯟꯁꯤꯗ ꯌꯨꯡ ꯍꯥꯟꯖꯟꯕ ꯍꯧꯖꯤꯛꯇꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯗ꯭ꯔꯣꯍꯦ ꯃꯤꯅꯥꯏ ꯃꯥꯟꯕꯤ ꯍꯨꯏ ꯀꯣꯛꯁꯦ ꯈꯇꯪ ꯂꯥꯌꯦꯡꯕꯤꯔꯗꯤ ꯐꯗꯧ ꯃꯥꯜꯂꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯁꯤ ꯑꯗꯨꯒ ꯐꯅꯤ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ꯫ ꯈꯪꯗꯦ ꯇꯥꯃꯣ ꯐꯖꯕꯁꯤꯃꯗꯤ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯦꯅ ꯑꯩꯅ ꯂꯧꯖꯩ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯌꯥꯖꯩ ꯊꯥꯖꯖꯩ ꯑꯗꯣ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯗꯨꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯊꯥꯖꯖꯩ꯫ मानी फजबसी मांग पोंते अहल होइगेरा टाइटानिक के हनुबिदु फजदे हारु या पोंतेबा अदुम फजरीनी। चलिए शुरू करते हैं। ꯃꯆꯤꯟꯁꯤꯗ ꯌꯨꯡ ꯍꯥꯟꯖꯟꯕ ꯍꯧꯖꯤꯛꯇꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯗ꯭ꯔꯣꯍꯦ ꯃꯤꯅꯥꯏ ꯃꯥꯟꯕꯤ ꯍꯨꯏ ꯀꯣꯛꯁꯦ ꯈꯇꯪ ꯂꯥꯌꯦꯡꯕꯤꯔꯗꯤ ꯐꯗꯧ ꯃꯥꯜꯂꯤ꯫